ngasi print and electronic media ki khutangda Manipur Miyamgi mafamda kari mafam kar thamjari haukiba September gi ngaranghan tarik kunda sana leba khabarda akhoi gi aina BJP changraba matungda IMC gi huralana se mayai chamgrabra tumina leithokra bai matang dor kari mukha thamjage aise party gi spokesperson sunate government gi spokesperson sunate tabu akoi tangai thaba clarification ama tawtaya dabregi honorable CM ga da knowledge thamjaraga ngasi clarification si lebak Miyamgi interest in pijabani IMC da matam khagi mamangda aina issue si kana pukhalaga akoi gi fake contractor am leire contractor semasa khangdaba ama leire na pukhalakpadagi di government si am kana thingalaga corporator am oirambadagi corporator sima se faraga jelda thamgrabani ado hujiksi akoi gi kainogi मासे मतम कर थाहुमगी बेल आउट तौर लेनाई बहुत माइन ताजे अदन हुजिक्सी गवर्नमेंट ना मसी मतंग दा थिजन ब लेप्ते इंक्वायरी कमिटी ना अखोई की थबक सुरम दे बसिंग से चेक तौरगा अखोई जीजी रोमैदा मोर देन 1 crore की थबक अमन नंग सुदना पैसा लौथोखरे ना नोटिस पीरे engineer mari suspend chakre engineer mari terminate tawre engineer amana suspend tawre masi leibak sina corruption gi mayokta Leingak sina lokhalakpa thabak ni khon lemna thadokpa gari momta leite aduga government gi paisa si public money ni taxpayer mam gi paisa ni masi mangan bagi firm su leite aduna hojik hairiba contractor kam corporator sina lokthoi ba paisa singse recover tawna chap chaba khongjang changjali mangonda department gi site gi IMC site notice am pire notice ki reply sida kitang department charge tawdu gi ona taina bada mana khara khumak pai tare masam oming de pallaroi khoi gi akhoi no se blame tawduna mana palle na khoi corporator khara su se nei corporator khara na su bani habe na te na tor aduna akhoi na su police ti ira kanda police na su kitang legal provisional ma kitang wa le na lebagi tanjama lebini ar hujik leba Miyamgi minna kong singna ba aduga akhoi changseli bise khoi adum haijege IMC na GG rong meida tawriba sa hena transparent tawna ba third party ma atopa department amdagi executive engineer dagi ta da ba ma yahon baina adwana warem nare madu aduga GG rong meida su mana matung le yelakna magi engineer amaga loinana are IMC gi engineer ne third party gi engineer ne punna mu sport verification tawgani tawrakanda IMC na charge tawrido madu chapchana IMC na chummena leirabani madu lokthokre na madu ma defend tawbagi tanjama pigani madrai da mana laktaba natraga magi potu fail oraga ti koi logi mating na thabak changselaga adum akhoi charak pigani miyam da thamjaning ba mana Quran ble khangaba aran ba thabak tawri khangasu akhoi se constitution na bound to bonina law gi heba ma leibna rule leba ma leibna madugi tanjale na bani mi hatpa ma mi halure una trial tawraga dandi pinari bani aduna public money Quran ba aduga hariba thawtu se chena ba mata government side ge excuse to bo leite aina su aina changjan gi ba do handok pa ri gum ta leite hoji mafum matungina makhoi sing da chap chaba dandi phangagani haibase aina lebak mayam da aduga hojiki chamom nari ba akoina tumena lauthokra ba aina party se join to buri tumin laithokra ba do karimta leite sim thamjari athu matamda adum logi adum chara lalamgi chara phungjabani lalamdabal leire adugi matamdu la ani haibase ai lebak mayam da thamjage masiga iroina na akoina khitang ningjang jabada ngarang si MPCC gi president na 300 crore muk PMJ swagi paisa lok thokre na charge tawi
aduga ngasi amuk mahut minister gi RDN PR minister gi site gi pisa Louthokpa leite en chawre aina si matang da ai view party gi bana tabida just MLA mon ai gi views di kainuni ai si handaki lakadar lai hoi chaliba 22 23 term gi PSC gi member hoi jebani honorable MLA Sri Megajan Rasu PSC gi chairman orini aduna public account committee sida akoi constitution import oribani aran basi thitopagi aduna import oriba du aduna PSC duna thabak lokhat piu haiduna ICM ijagre aduna madu PSC na tawrakana asumaran do dum puthokna ba khongjang soina changsel isima thamjari aduga Leingak sina honorable CM na thambagi wafam atana tabida party gi amusu aigi site gi corrupted oil person sing Miyamgi lantum mangan na honarakpa Liamgi lantum misuse torupasing do akoi chapchana dum madu gi charak matam gi matung na dum phangani haibase madu karimbo makoi da compromise wafum leiru haibse sima lebak me thamjari thank you